ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯀꯤꯗꯨꯅ ꯇꯥꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯤꯕ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯇꯧꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯄꯪ ꯄꯪꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯐꯥꯎꯔꯕ ꯃꯥꯏꯊꯤꯅꯤ ꯍꯥꯏꯅ ꯀꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯂꯦꯞꯍꯟꯒꯅꯨ꯫ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨ ꯃꯤꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ, ꯅꯪꯅ ꯀꯅꯥ, ꯈꯪꯍꯟꯕ ꯈꯪꯍꯟꯗꯕ, ꯅꯪ ꯀꯥꯡꯂꯨꯞ ꯑꯃꯗ ꯌꯥꯎꯕ ꯌꯥꯎꯗꯕ, ꯂꯥꯏꯔꯤꯛ ꯅꯠꯇꯕ, ꯅꯪꯅ ꯀꯌꯥꯝꯅ ꯇꯣꯜꯂꯤ, ꯅꯪ ꯀꯗꯥꯏꯗ ꯍꯤꯡꯉꯤ, ꯅꯪꯒꯤ ꯂꯩꯐꯝ, ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯔ ꯊꯧꯕ, ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤ ꯁꯦꯠꯄ, ꯑꯗꯨꯗ ꯅꯠꯇꯦ, ꯀꯔꯤꯗꯁꯨ ꯅꯠꯇꯦ꯫ ꯈ꯭ꯔꯤꯁꯇꯗ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯇꯦ, ꯖꯦꯟ ꯒ꯭ꯔꯤꯛ ꯂꯩꯇꯦ, ꯃꯤꯅꯥꯏ ꯃꯄꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕ ꯄꯜ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯑꯃꯠꯇ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯃꯤ ꯑꯃꯅ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇꯅ ꯑꯐꯕ ꯑꯣꯏꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯁꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯠꯇꯦ, ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗꯅꯤ, ꯃꯍꯥꯛ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯛꯇꯥꯛ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯏꯟꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯁꯤ ꯁꯦꯛꯁꯨꯑꯦꯜꯂꯤ ꯊꯤꯅ ꯇꯧꯕꯤꯔꯛꯏ꯫ ꯅꯈꯣꯏ ꯀꯌా ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯝꯂꯅꯤ ꯅꯠꯇ꯭ꯔꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯗꯨꯒ ꯃꯥꯟꯅꯕ ꯋꯥꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯁ꯭ꯀꯨꯜꯗ ꯅꯪꯒꯤ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯅꯪ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯁꯃꯁ꯭ꯌꯥꯅꯤ꯫ ꯀꯅꯥꯅ ꯈꯪꯕꯒꯦ? ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯅꯨꯡꯉꯥꯏꯍꯟꯗꯅꯕ ꯑꯗꯨꯝ ꯁꯤꯜꯂꯤ꯫ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯎꯕ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯩꯁꯤ ꯑꯣꯠꯄꯤꯔꯝꯃꯤ, ꯑꯩꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯝꯃꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯑꯣꯠꯄꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯣꯠꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯕ ꯃꯤꯅꯤ꯫ ꯏꯁꯥꯌꯥ 34 ꯑꯍꯥꯟꯕꯒꯤ ꯄꯗ 3 ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯗꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯕꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯅꯥꯕ ꯐꯕ ꯄꯣꯔꯛꯀꯅꯤ꯫ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯖꯦꯍꯣꯚꯥꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯊꯛꯇ ꯂꯩ, ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯅ ꯑꯩꯕꯨ ꯊꯥꯎ ꯍꯩꯕꯤꯔꯦ, ꯂꯥꯏꯔꯕꯁꯤꯡꯗ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯕ, ꯊꯃꯣꯏ ꯀꯥꯏꯔꯕꯁꯤꯡꯕꯨ ꯐꯍꯟꯅꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯕꯤꯔꯦ꯫ ꯐꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯏꯁ꯭ꯋꯔꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯛꯇꯗ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯍꯥꯛꯅ ꯐꯍꯟꯅꯤꯡꯉꯤ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯣ ꯃꯍꯥꯛꯅ ꯐꯍꯟꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯅꯁꯥꯒꯤ ꯑꯣꯏꯕꯗꯣ ꯅꯠꯇꯕ꯫ ꯅꯪꯒꯤ ꯁꯦꯜ ꯊꯨꯝꯗ ꯃꯍꯥꯛꯅ ꯐꯍꯟꯅꯤꯡꯉꯤ, ꯅꯪꯒꯤ ꯑꯐꯕ ꯃꯔꯤ ꯃꯍꯥꯛꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯕꯁꯤꯡꯕꯨ ꯐꯍꯟꯅꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯕꯤꯔꯦ, ꯂꯥꯟꯐꯥꯁꯤꯡꯗ ꯅꯤꯡꯇꯝꯕꯒꯤ ꯄꯥꯎ ꯐꯣꯡꯗꯣꯛꯅꯕ, ꯑꯗꯨꯒ ꯐꯥꯖꯤꯟꯈ꯭ꯔꯕꯁꯤꯡꯗ ꯀꯩꯁꯨꯝꯁꯪ ꯍꯥꯡꯗꯣꯛꯅꯕ꯫ ꯅꯪꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯣꯏꯅꯤꯡꯕ ꯀꯩꯁꯨꯝꯁꯪ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯦ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ꯫
ꯅꯪ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ, ꯅꯪ ꯅꯔꯥꯟꯗꯒꯤ, ꯏꯀꯥꯏꯕꯗꯒꯤ ꯑꯃꯗꯤ ꯂꯥꯜꯍꯟꯕꯤꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯅꯍꯥꯛ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯖꯤꯁꯨꯒꯤ ꯏ ꯑꯗꯨꯅ ꯂꯩꯗꯨꯅ ꯃꯃꯜ ꯄꯤꯈ꯭ꯔꯕꯅꯤ, ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯗꯨꯗ ꯊꯥꯖꯕ, ꯃꯗꯨꯗ ꯊꯥꯖꯕ, ꯃꯗꯨ ꯍꯥꯏꯗꯣꯛꯎ, ꯑꯗꯨꯒ ꯃꯗꯨꯗ ꯊꯥꯖꯧ, ꯍꯥꯏꯗꯣꯛꯎ ꯑꯗꯨꯒ ꯊꯥꯖꯧ, ఇఖꯪ ꯈꯪꯅ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯖꯧ, ꯑꯩ ꯐꯪꯂꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯄꯥꯎ ꯇꯝꯕ ꯑꯗꯨ ꯅꯠꯇꯦ, ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯑꯇꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯅꯨ, ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯃꯤꯅ ꯁꯨꯝ ꯏꯟꯗꯨꯅ ꯄꯤꯖꯕ ꯑꯁꯤ ꯄꯥꯝꯃꯤ꯫ ꯅꯪꯅ ꯆꯧꯀ꯭ꯔꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯑꯇꯣꯞꯄꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯕ ꯑꯗꯣ ꯇꯥꯕ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅ ꯁꯣꯛꯄꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯏꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤ ꯁꯔꯚꯤꯁ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯃꯦꯁꯦꯖ ꯑꯗꯨ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ, ꯃꯗꯨꯗ ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯒꯗꯕꯅꯤ꯫ ꯑꯩ ꯂꯥꯏꯟꯗ ꯑꯃꯨꯛ ꯉꯥꯏꯕ ꯇꯜꯂꯤꯗ, ꯃꯤ ꯃꯌꯥꯝꯅ ꯀꯥꯔ ꯂꯧꯊꯣꯛꯅꯕ ꯍꯧꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯀꯥꯔ ꯂꯧꯊꯣꯛꯍꯧꯔꯨꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯑꯐꯥ ꯑꯄꯨꯟꯅꯅ ꯂꯩꯕ ꯑꯗꯨꯝ ꯇꯥꯕꯅꯤ, ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯇꯧꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯃꯦꯟ꯫ ꯅꯠꯇꯦ, ꯅꯪ ꯙ꯭ꯌꯥꯟ ꯇꯧꯒꯗꯕꯅꯤ꯫ ꯔꯣꯃꯤꯌꯥ 9ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯕꯨ ꯈꯥꯏꯗꯣꯛꯍꯟꯗꯁꯅꯨ꯫ ꯑꯩꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯑꯩ ꯍꯥꯟꯅ ꯆꯍꯤ 5 ꯌꯨꯝꯗ ꯕꯥꯏꯕꯜ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯟꯠ ꯂꯨꯏꯁꯇ ꯅꯨꯄꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯍꯥꯡꯗꯨꯅ ꯑꯩ ꯃꯗꯨꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯁꯒꯣꯜꯁꯦꯟꯒꯤ ꯑꯌꯨꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯉꯥꯡꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯡꯒꯜꯂꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨ ꯑꯩꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯅ ꯄꯥꯡꯒꯜꯂꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯝꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯝꯃꯤ, ꯖꯤꯁꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯃꯤ, ꯏꯁ꯭ꯋꯔ, ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗꯦꯗ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯡꯒꯜꯕ ꯃꯦꯁꯦꯖ ꯑꯃ ꯄꯥꯝꯃꯤ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯔꯃꯣꯟ ꯑꯗꯨ ꯍꯥꯏꯅꯕ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕ ꯁꯔꯨꯛ ꯑꯗꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯣ ꯖꯣꯏꯁ, ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯀꯤꯕ ꯂꯧꯊꯣꯛꯄꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯐꯣꯡꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯗ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗ ꯊꯧꯒꯠꯄꯤꯕ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯀꯤꯕ ꯐꯥꯎꯕꯒꯦ? ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯀꯤꯕ ꯂꯩ, ꯑꯗꯨꯅ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯟꯒꯗꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯆꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯉꯣꯟꯗ ꯀꯤꯕ ꯐꯥꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯗꯨꯅ ꯅꯪ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯐꯥꯎꯕꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯂꯩ꯫ ꯅꯉꯣꯟꯗ ꯊꯥꯖꯕ ꯂꯩꯕ ꯐꯥꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩ꯫ ꯑꯃꯦꯟ꯫ ꯅꯪ ꯅꯨꯡꯁꯤꯕꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯐꯥꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯁꯤꯕꯗꯨꯗ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏꯅ ꯂꯦꯞꯄ ꯌꯥꯏ꯫ ꯉꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯐꯥꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯂꯦꯞꯄ ꯌꯥꯏ꯫ ꯅꯪꯅ ꯍꯌꯦꯡꯁꯤ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯍꯦꯟꯅ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯈꯩ ꯃꯗු ꯅꯉꯣꯟꯗ ꯍꯦꯟꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯒꯤ ꯆꯍꯤ ꯑꯗꯨꯗ ꯃꯌꯥꯝ ꯆꯍꯤ ꯍꯥꯏꯃꯤꯟꯅꯁꯤ,
ꯃꯁꯤ ꯅꯨꯃꯤꯠ 365ꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯍꯥꯟꯕ ꯆꯍꯤ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯇꯝꯂꯝꯃꯤ꯫ ꯑꯩꯅ ꯇꯝꯕ ꯍꯥꯏꯕ ꯃꯈꯩ ꯑꯩꯅ ꯇꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯁꯥꯁꯇ꯭ꯔꯁꯤꯡꯗ ꯌꯦꯡꯂꯝꯃꯤ, ꯑꯩꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯅꯤꯡꯊꯤꯅ ꯌꯦꯡꯂꯝꯃꯤ, ꯑꯩꯅ ꯅꯣꯠꯁꯤꯡ ꯈꯨꯠꯅ ꯏꯁꯤꯜꯂꯝꯃꯤ, ꯑꯩꯅ ꯕꯥꯏꯕꯜꯗ ꯊꯤꯕ ꯐꯪꯂꯤꯕ ꯃꯈꯩ ꯑꯟꯗꯔꯂꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯗꯤ ꯑꯁꯨꯝꯅ ꯐꯥꯎꯕ ꯍꯥꯏ꯫ ꯄꯣꯁꯠꯃꯦꯟ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯃꯥꯏꯜꯃꯦꯟ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯃꯤꯜꯛꯃꯦꯟ ꯅꯠꯇꯦ, ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯜꯕꯨ ꯁꯦꯝꯕꯤꯕ, ꯃꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯖꯣꯏꯁ ꯃꯦꯌꯔ ꯐꯦꯟꯇꯣꯟ ꯃꯤꯖꯣꯔꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯇꯝꯅꯅ ꯈꯟꯗꯣꯛꯄꯤꯔꯦ, ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯕꯨ ꯈꯟꯗꯣꯛꯄꯤꯔꯦ, ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯑꯃꯠꯇ ꯁꯤꯕꯤꯗꯅ ꯑꯩꯕꯨ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯍꯟꯕꯤꯗ꯭ꯔꯦ꯫ ꯆꯩꯍꯠꯄ ꯏꯀꯥꯏꯕ ꯌꯥꯎꯗꯅ ꯃꯁꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅ, ꯃꯗꯨ ꯑꯗꯨꯝ ꯄꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯑꯃꯝꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯃꯉꯥꯜ ꯆꯪꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯂꯥꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯡꯗ ꯃꯩ ꯆꯨꯈꯠꯂꯛꯂꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯕ ꯑꯗꯣ ꯉꯝꯂꯝꯗꯦ꯫ ꯅꯪ ꯊꯥꯖꯕꯒꯤ ꯑꯐꯕ ꯂꯥꯟꯐꯝ ꯑꯗꯨ ꯈꯠꯅꯕ ꯇꯥꯏ꯫ ꯅꯪꯅ ꯆꯔꯆꯇ ꯂꯩꯔꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯪꯅ ꯃꯗꯨ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯗ, ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗ, ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯑꯦꯐꯤꯁꯥ 2:10 ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯤꯈ꯭ꯔꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯁꯦꯝꯕꯤꯈ꯭ꯔꯕ ꯈꯨꯠꯐꯝ ꯑꯣꯏꯔꯦ꯫ ꯃꯌꯥꯝ ꯍꯥꯏꯕꯤꯌꯨ, ꯑꯐꯕ ꯄꯨꯟꯁꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯅꯕ ꯈꯔ ꯑꯃꯗꯤ ꯍꯥꯏꯔꯝꯒꯅꯤ, ꯑꯩꯁꯨ ꯑꯐꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯤꯡꯉꯤ꯫ ꯐꯔꯦ, ꯑꯩ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯅꯪꯅ ꯀꯔꯤ ꯊꯥꯖꯕꯒꯦ? ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩ ꯑꯃꯨꯛꯀ ꯍꯜꯂꯛꯎꯔꯥ? ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯆꯤꯟ ꯍꯥꯡꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯟꯊꯍꯟꯕ ꯑꯃ, ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯆꯤꯟꯗ ꯂꯩ꯫ ꯅꯪꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯉꯥꯡꯂꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕ ꯂꯦꯞꯄꯤ꯫ ꯑꯩꯁꯤ ꯄꯪꯉꯤ, ꯑꯩꯁꯤ ꯍꯩꯒꯟꯗ꯭ꯔꯦꯗ, ꯑꯩ ꯅꯣꯏ, ꯑꯩ ꯊꯤ, ꯑꯩꯗꯤ ꯁꯤꯅꯤ, ꯑꯩꯗꯤ ꯑꯗꯨꯅꯤ, ꯑꯩꯗꯤ ꯄꯨꯔꯥ ꯆꯃꯝꯅꯔꯦ, ꯑꯩ ꯑꯃꯠꯇ ꯆꯨꯝꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯒꯨꯝꯅ ꯅꯉꯣꯟꯗꯁꯨ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯪ ꯍꯥꯏꯕꯁꯤꯗꯒꯤ ꯊꯣꯔꯛꯎ, ꯅꯊꯟꯇ ꯈꯟꯖꯕ ꯁꯤꯠꯇꯣꯛꯎ, ꯅꯁꯥ ꯅꯊꯟꯇ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯗ ꯂꯦꯞꯄꯨ, ꯑꯗꯨꯒ ꯍꯥꯏꯌꯨ, ꯈ꯭ꯔꯤꯁꯇꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯆꯍꯤ 25-30ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯁꯤ ꯇꯝꯕ ꯈꯪꯕ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝꯅ ꯍꯔꯥꯎꯈꯤꯕ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯆꯍꯤ ꯀꯌꯥ ꯙꯔꯃ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯨꯕꯅ ꯑꯩꯉꯣꯟꯗ ꯏꯪꯊꯕ, ꯍꯔꯥꯎꯕ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯑꯃꯗꯤ ꯃꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯂꯧꯕ ꯉꯝꯂꯣꯏ, ꯃꯗꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ, ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯔꯛꯇꯨꯅꯁꯨ, ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃꯅꯤ꯫ ꯑꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯦ, ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯑꯣꯏꯔꯦ꯫
ꯑꯩ ꯑꯁꯨꯝꯅ ꯍꯣꯡꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯣꯡꯕ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯊꯪ ꯆꯍꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯍꯦꯟꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯆꯩ꯫ ꯅꯪꯅ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯅꯪꯅ ꯂꯥꯛꯄ ꯑꯗꯨ ꯍꯦꯟꯅ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯂꯩꯇ꯭ꯔꯤ, ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯇꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯗꯤ ꯁꯛꯇꯥꯛꯀꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯁꯛꯇꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯐꯤꯖꯤꯑꯣꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯠ ꯑꯣꯐ ꯗꯤꯁꯑꯣꯔꯤꯑꯦꯟꯇꯦꯁꯟ ꯆꯃꯝꯅꯕꯒꯤ ꯃꯆꯠ ꯂꯩ꯫ ꯃꯁꯤꯅ ꯆꯌꯦꯠꯅꯕ ꯁꯥꯐꯨ ꯂꯩꯍꯜꯂꯤ꯫ ꯑꯁꯥ ꯇꯧꯔꯤꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯕ ꯐꯤꯚꯝ ꯑꯃꯗ ꯄꯣꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯗꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯀꯅꯥꯅꯣ, ꯀꯔꯤꯒꯤꯅꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯕ ꯑꯗꯨꯝ ꯂꯩ꯫ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯔꯥꯎꯗꯕꯅ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯑꯗꯨ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯃꯁꯤꯅ ꯀꯌా ꯆꯃꯝꯅꯕ ꯄꯣꯔꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯣꯏꯍꯟꯅꯕ ꯈꯟꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯅ ꯃꯥꯏꯈꯨꯝ ꯎꯞꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯁꯤꯟꯅꯕ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯏꯁꯥ ꯏꯊꯟꯇ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯉꯝꯖꯗꯦ꯫ ꯏꯁ꯭ꯋꯔ ꯄꯦꯟꯅꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯁꯨ ꯃꯗꯨ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯗ ꯕꯥꯏꯕꯜ ꯄꯨꯔꯥ ꯄꯥꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯄꯨꯡ ꯑꯃꯃꯝ ꯈꯪꯗꯕ ꯂꯣꯟꯗ ꯉꯥꯡꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯇꯧꯕ꯫ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯑꯃꯠꯇ ꯄꯥꯡꯊꯣꯛꯂꯝꯗꯦ꯫ ꯃꯁꯤ ꯇꯧꯒꯅꯨ, ꯑꯗꯨ ꯇꯧꯒꯅꯨ, ꯀꯔꯤꯝꯇ ꯇꯧꯒꯅꯨ꯫ ꯅꯨꯡꯇꯤꯒꯤ ꯄꯨꯡ 4 ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 1 ꯋꯥꯍꯩ ꯍꯥꯏꯗꯣꯛꯏ꯫ ꯑꯩꯅ ꯅꯤꯌꯝ ꯀꯌꯥ ꯑꯃꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯉꯥꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯄ꯭ꯔꯤꯆꯤꯡ ꯇꯧꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯟꯅ ꯉꯥꯡꯊꯣꯛꯂꯝꯃꯤ꯫ ꯆꯥꯔꯝꯗꯦ꯫ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨꯝ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯂꯩ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯁꯨ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯦꯅꯣꯏꯟꯇꯤꯡ ꯑꯗꯨ ꯃꯥꯡꯗꯅꯕ꯫ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯤ ꯑꯍꯣꯡꯕ ꯑꯃꯒꯨꯝꯅ ꯑꯣꯏ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯀꯣꯟꯐꯔꯦꯟꯁ ꯑꯃꯗꯒꯤ ꯆꯨꯝꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯅꯕ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯪꯏ꯫ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯏꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯗꯤ ꯍꯣꯠꯇꯤ ꯍꯣꯠꯅꯩ, ꯃꯔꯝꯗꯤ ꯃꯁꯤꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯪꯏ꯫ ꯄꯨꯝꯅꯃꯛꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯛꯅꯤꯡꯗ ꯆꯤꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯏꯁ꯭ꯋꯔꯗꯅꯤ꯫ ꯃꯗꯨ ꯑꯩꯒꯤ ꯈꯨꯠꯇ ꯅꯠꯇꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯄꯦꯜꯍꯟꯅꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯅ ꯑꯩꯁꯤ ꯄꯥꯝꯂꯝꯒꯅꯤ꯫ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯗꯨ ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ, ꯅꯈꯣꯏꯒꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯗꯨꯅꯤ꯫ ꯑꯩꯅ ꯉꯝꯗꯦ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯇꯧꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯇꯧꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯉꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤ ꯃꯌꯥꯝꯗ ꯑꯩꯅ ꯈꯣꯟꯖꯦꯜ ꯐꯖꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ? ꯑꯩꯅ ꯁꯍꯔ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯋꯥ ꯇꯥꯛꯊꯣꯛꯅꯤꯡꯉꯤ꯫ ꯋꯥꯍꯩ ꯈꯔ ꯄꯤꯗꯨꯅ ꯑꯉꯛꯄ ꯑꯃ ꯇꯧꯗꯨꯅ ꯊꯅꯝꯅꯤꯡꯉꯤ꯫ ꯅꯠꯇꯦ, ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯨꯅꯤꯡꯉꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯗ ꯀꯔꯤ
ꯂꯥꯜꯂꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯅꯤꯡꯏ, ꯆꯨꯝꯊꯣꯛꯅꯤꯡꯏ꯫ ꯁꯤ ꯇꯧꯗ꯭ꯔꯕꯗꯤ, ꯑꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯣꯠꯅꯗꯨꯅꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯩ꯫ ꯆꯍꯤ 10ꯃꯨꯛ ꯑꯩꯒꯤ ꯏꯆꯥꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯍꯛꯆꯥꯡ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯗꯧꯔꯤꯕꯒꯦ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯔꯝꯗꯤ ꯅꯪꯅ ꯀꯧꯅꯤꯡꯕ ꯀꯧꯔꯕꯁꯨ ꯂꯣꯏꯔꯛꯄꯗꯗꯤ ꯃꯗꯨꯅꯤ꯫ ꯅꯁꯥ ꯅꯊꯟꯇ ꯁꯤꯖꯧ, ꯆꯨꯝꯊꯣꯛꯆꯧ, ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯪꯅ ꯑꯣꯏꯗꯕ ꯑꯗꯨ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯔꯅꯨ꯫ ꯅꯪꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯍꯔꯥꯎꯖꯧ꯫ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ, ꯅꯪ ꯅꯤꯡꯊꯤꯖꯩ, ꯅꯪ ꯑꯀꯤꯕ ꯐꯪꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯈꯤ, ꯃꯁꯤ ꯐꯔꯦ, ꯌꯥꯝꯅ ꯐꯖꯔꯦ꯫ ꯑꯃꯦꯟ꯫ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯇꯣꯛꯎ꯫ ꯅꯪꯉꯣꯟꯗ ꯆꯤꯟꯐꯥ ꯐꯥꯕꯒꯤ ꯈꯨꯗꯣꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯐꯥꯏ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔ ꯆꯤꯟꯐꯥ ꯐꯥꯅꯕ ꯍꯣꯠꯅꯔꯨꯔꯅꯨ꯫ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯔꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯍꯔꯥꯎꯍꯟꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯅ ꯈꯟꯕꯁꯤꯗ ꯊꯕꯛ ꯑꯗꯨꯝ ꯆꯤꯜꯂꯤ꯫ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯗꯕ ꯅꯪꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯀꯔꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯪꯅ ꯃꯤꯁꯤꯡꯗ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯣ ꯅꯣꯂꯨꯛꯅ ꯁꯔꯨꯛ ꯌꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯥꯒꯠꯄꯤꯒꯗꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯊꯥꯖꯕ ꯂꯩꯕ ꯃꯤꯁꯤ ꯇꯨꯀꯠꯆꯩ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯖꯤꯁꯨꯗ ꯊꯥꯖꯕ ꯌꯥꯝꯅ ꯂꯩꯈꯤ꯫ ꯅꯈꯣꯏꯅ ꯅꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯕꯗꯧꯅ ꯇꯧꯁꯤꯟꯅꯔꯕꯗꯤ, ꯑꯗꯨꯕꯨ ꯅꯪ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯕꯅꯤ꯫ ꯀꯃꯣꯟ, ꯕꯥꯏꯕꯜꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯅꯕ ꯍꯣꯠꯅꯧ꯫ ꯃꯗꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯀꯔꯝꯅ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗු ꯉꯥꯏꯗꯨꯅ ꯌꯦꯡꯉꯨ꯫ ꯐꯔꯦ, ꯅꯪꯅ ꯅꯪꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁꯥꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯊꯥꯒꯠꯄꯗꯤ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯀꯅꯥꯅ ꯃꯗꯨ ꯄꯥꯝꯃꯤ ꯑꯩ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯑꯩꯅ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯩꯗꯤ ꯂꯦꯞꯄ ꯂꯩꯔꯣꯏ꯫ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯕꯅꯤ꯫ ꯌꯥꯎꯒꯤ ꯏ ꯑꯗꯨꯅ ꯅꯪꯕు ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯈꯥꯏꯗꯣꯛꯄꯤꯔꯕꯅꯤ꯫ ꯅꯪ ꯃꯉꯣꯟꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ, ꯀꯧꯕꯤꯔꯕ, ꯐꯣꯡꯗꯣꯛꯄꯤꯔꯕ, ꯁꯦꯡꯗꯣꯛꯄꯤꯔꯕ꯫ ꯅꯪ ꯃꯉꯣꯟꯗ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ, ꯀꯧꯕꯤꯔꯕ, ꯐꯣꯡꯗꯣꯛꯄꯤꯔꯕ, ꯁꯦꯡꯗꯣꯛꯄꯤꯔꯕ꯫ ꯑꯦꯐꯤꯁꯥ 1:3 ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄꯤꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ꯫ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯥꯡ ꯂꯥꯡꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯖꯕꯗꯒꯤ ꯍꯦꯟꯕ ꯁꯛꯇꯥꯛ ꯂꯩꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯁꯥꯒꯤ ꯁꯛꯇꯥꯛ ꯃꯥꯡꯈꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯃꯁꯨꯡ ꯃꯤ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯇꯥꯟꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯖꯔꯤ, ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani
jmmindia.org ngasi Joyce Meyer gi ministry da noi yaubi yagani Joyce Meyer ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiri ba thakajri ngai haifam leite